ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯁꯨ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯖꯔꯛꯑꯒꯦ ꯑꯗꯣ ngasi hejang matense akhoi Ilisa di natre Ilisa manbini Ilisa manbiga kainoga aluga lota ga toroga thongba adaidi kaino marin kha makokka duna koi alu khamen ga toroga ngaure singju ma yaure tilauga adaidi morok adaidi lebu yaure chikaktani mayam mathendi jamde ado nungning wari masu leiko asiga ai sum sa sana sum mayam lijarakke ti chaba hurasi hoje ken chaba mayam chaba hojarage sakla amane loye mayam lokacharage sum manam jidi winglawi man adu man bida Ilisa ka hairaga manbi da tapna haiba yadra ya Ilisa manbi ena tapna haiga damdra mayam ngasi se koi Ilisa ga pan ga thongba chabiro waina koi se mana comment haibire bako ado ngasi se Ilisa gi keno se thongba se koi blog oina semjara kaina akhoi nipana bazar da Ilisa leba chalubane bako Ilisa se phangakre kulaki bazar oibanina Ilisa de phangbodo he wai bako ado phangakre mana phone toraga haire ngoni Ilisa phangde kamai toksige na doina Ilisa man video ne sumlawro do blog sem ge di khandre abaina adum khoi chana bagi sumlawro han Ilisa man video laholapane ba lauraga haidi jamna haidi excited oiba ngasi se khoi ni Ilisa ga panga thungba charaga blog sem dori aina ko aduga thai masu wakhan nungai tane haleba haidi blog se semaroina adai ai se sum chak thong na blog semane wakha su leitra dai chak thong na ina sum khalleba ko ma se pura mai mut chenga si pura off ninga si adai ai na sum khalleba ai chak thong na dum haidi mathena mani tawraga dum mut opoi ra su chindi opoi de adai dum khalle chak thong na haidi sum mathena mani sum tawraga dum blog se ne semage ngasi yoina aduga nongma Ilisa ga pan ga thongba dusu nongma dusu kaino ma sem blog ma semake na ko aduni mayam e nungba waina haise tum budra traba aha tumbo mo de bi shadi holi kangi mo sadre bani ko shi haida de mayam sinju umurok phangda banina ba hawa ko sindu ni nang sindu hobiga karona khabi lawram thawni ayu ai na ngasa pot na cha mane ni saman bi ja leirani haidu da ne ina alu ga thong ni chaning de ba alu ga ina rota ga thong ne rota se thibi bu ko rota se phangatre ba haidi ko sing jaw badagi akoi gi paluka bi thaba khotpa singdo loina pholina thumjalam banina haidi rota chong phukada ba magi marudo ama khara sang lei hedana aduduna haidi rota do chong phulapdo ngamre ba aduduna rota ani ngoti phangai doina dum hapchalle ma'am Ilisa man bi se man bi wara ka su ha hawe Ilisa na haw to ga de mu sa ba ya de o si de shoi de ba mana haw ya Ilisa man bi se mayam kaigumba jabi bataragadi lota lairagadi lota ga thongna ta chabi ko sam sathina hawbane wakhan ye nung nuai tre me Ilisa cha nei tor ma ga man bi da lo sen ba hoi che no yam kan na comment da hajara ko ne ko Ilisa ga pa thong ta chabi ro na pande long tap tam lo ko chara ke wai sa sa na hawnu janga ja ya na haw sinju ja ko soi bon taw re ko cha he ba thong da ko nhưng cháu có phần là vàng mình ha cái sát quảng này là
ꯍꯥꯎꯏ ꯆꯥꯔꯦ ꯁꯤꯡꯖꯨꯁꯦ ꯍꯥꯎꯏ ꯍꯥꯎꯕ ꯍꯥꯎꯏ ꯃꯌꯥꯝꯒꯤ ꯆꯥꯛꯈꯨꯝ ꯆꯥꯎ ꯆꯥꯎꯅ ꯍꯨꯛꯆꯔꯦ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ 모르고 근데 잘 ꯃꯣꯔꯣꯛ ꯆꯥꯕꯒꯤ ꯆꯦꯂꯦꯟꯖ ꯇꯧꯕ ꯌꯥꯔꯅꯤ ꯁꯥꯗ꯭ꯔꯕꯅꯤꯅ ꯃꯣꯔꯣꯛꯁꯦ ꯃꯌꯥꯝ ꯋꯥꯔꯤ ꯆꯥꯕꯗ ꯆꯥꯛꯁꯦ ꯄꯨꯛ ꯊꯜꯂꯤꯔ ꯊꯟꯗ꯭ꯔꯤꯔ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯃꯨꯛ ꯈꯔ ꯂꯧꯊꯣꯛꯆꯔꯨꯔꯦ ꯍꯛꯆꯥꯡꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯏꯟꯖꯥꯡ ꯑꯗꯨꯝ ꯍꯥꯎꯖꯜꯂꯝꯃꯕꯅꯤꯅꯀꯣ ꯌꯨꯗꯒꯤ ꯁꯤꯡꯖꯨꯁꯦ ꯑꯩꯅꯅꯦꯀꯣ ꯑꯍꯥꯕꯤ ꯇꯥꯍꯧꯋꯦ ꯑꯩꯈꯣꯏ ꯇꯣꯅꯤꯡꯈꯣꯛ ꯑꯗꯩꯗꯤ ꯂꯩꯈꯃ ꯑꯗꯩꯗꯤ ꯂꯐꯨ ꯊ꯭ꯔꯣꯁꯨ ꯀꯩꯅꯣ ꯄꯥꯜꯂꯦꯕꯀꯣ ꯂꯐꯨ ꯊ꯭ꯔꯣꯗꯨꯒ ꯑꯗꯩꯗꯤ ꯀꯣꯕꯤꯒ ꯀꯣꯝꯄ꯭ꯔꯦꯛꯀ ꯑꯗꯒꯤꯗꯤ ꯇꯣꯅꯤꯡꯈꯣꯛꯀ ꯂꯩꯈꯃꯥꯒ ꯇꯧꯔꯒ ꯑꯩ ꯁꯤꯡꯖꯨꯁꯦ ꯐꯖꯅ ꯁꯨꯖꯒꯦ ꯈꯟꯕꯅꯦꯕ ꯑꯗꯩꯗ ꯕ꯭ꯂꯣꯛꯁꯦ ꯁꯦꯝꯃꯔꯣꯏ ꯍꯥꯟꯅ ꯂꯩꯔꯕꯅꯤꯅ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯔꯦꯗꯤꯗꯣ ꯑꯃꯨꯛ ꯇꯧꯍꯧꯗ꯭ꯔꯕ ꯑꯩꯅꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯃꯥꯒꯤ ꯃꯨꯠ ꯑꯣꯐ ꯑꯣꯏꯕꯗꯨꯗ ꯑꯩꯅ ꯁꯨꯝ ꯕ꯭ꯂꯣꯛꯁꯦ ꯁꯦꯝꯖꯔꯒꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯅ ꯁꯦꯝꯃꯕꯅꯤꯅꯀோ ꯑꯗꯨꯒꯩꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯂꯩꯖꯕ ꯈꯔ ꯑꯗꯨꯝ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯂꯩꯕ ꯈꯔꯗꯣ ꯑꯩꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯦꯕ ꯁꯦꯝꯖꯔꯦꯕꯀꯣ ꯑꯗꯨꯅꯤꯗ ꯁꯤꯡꯖꯨꯁꯦ ꯉꯁꯤ ꯍꯥꯎꯗꯤ ꯑꯗꯨꯝ ꯍꯥꯎꯋꯦ ꯍꯥꯎꯇꯕꯗꯤ ꯅꯠꯇꯦ ꯍꯥꯎꯋꯤ ꯑꯗꯣ ꯃꯆꯜ ꯑꯅꯤꯗꯨꯒ ꯍꯦꯟꯅ ꯍꯥꯞꯄꯝꯃꯒꯗꯤ ꯑꯇꯩꯁꯨ ꯍꯦꯟꯅ ꯍꯥꯎꯒꯗꯅꯦꯕ ꯃꯅꯥ ꯃꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯝꯕꯅꯤ ꯁꯤꯡꯖꯨ ꯃꯆꯜ ꯑꯃ ꯑꯗꯣ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎꯁꯤꯗ ꯐꯨꯝꯖꯤꯟꯕꯤꯔꯝꯃꯦ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯝꯁꯦ ꯍꯧꯔꯝꯕꯗꯒꯤ ꯃꯔꯨ ꯈꯣꯡꯀꯣꯛ ꯀꯣꯛꯊꯣꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯚꯥꯔꯤꯁꯦ ꯉꯧꯁꯣꯛ ꯉꯧꯔꯒ ꯂꯩꯔꯦ ꯑꯩꯒꯤ ꯖꯦꯅꯝ ꯂꯝꯄꯥꯛ ꯑꯃ ꯊꯥꯖꯩꯑꯕꯀꯣ ꯑꯩ ꯖꯦꯅꯝꯁꯦ ꯆꯥꯕꯗ ꯌꯦꯅꯝ ꯍꯥꯏꯗꯤ ꯅꯥꯀꯨꯞꯄꯤ ꯅꯥꯀꯨꯞꯄꯤꯁꯨꯀꯣ ꯆꯥꯕꯗ ꯍꯥꯏꯗꯤ ꯑꯩ ꯑꯣꯚꯔ ꯑꯣꯏꯖꯩꯑꯕ ꯆꯥꯕꯗꯒꯤ ꯍꯟꯗꯣꯛꯇꯅ ꯑꯩ ꯑꯗꯨꯝ ꯒꯨꯟꯊꯨꯏꯑꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯖꯦꯅꯝ ꯌꯥꯝꯅ ꯌꯨꯝ ꯆꯥꯎꯅ ꯂꯣꯏꯅ ꯍꯥꯏꯗꯤ ꯄꯣꯂꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯦꯕ ꯖꯦꯅꯝ ꯍꯧꯖꯤꯛ ꯑꯩ ꯖꯦꯅꯝ ꯌꯣꯜꯂꯝꯕ ꯑꯩꯅ ꯍꯧꯖꯤꯛ ꯖꯦꯅꯝ ꯂꯩꯔꯒ ꯆꯥꯔꯦ ꯑꯗꯩꯗꯤ ꯇꯣꯅꯤꯡꯈꯣꯛꯁꯤꯁꯨ ꯂꯩꯇ꯭ꯔꯦ ꯄꯥꯝꯕꯤ ꯑꯅꯤꯈꯛ ꯑꯍꯨꯝꯂꯛꯈꯛ ꯍꯤꯡꯉꯦꯕꯀꯣ ꯂꯣꯏ ꯁꯤꯈ꯭ꯔꯦ ꯏꯁꯤꯡ ꯏꯆꯥꯎꯗ ꯑꯩ ꯀꯔꯤꯝ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯌꯨꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯇ꯭ꯔꯦ ꯍꯤꯡꯍꯧꯔꯤꯁꯦ ꯑꯋꯥ ꯐꯗꯤꯒꯣꯝꯅ ꯀꯩ ꯍꯥꯏꯕ ꯁꯥ ꯃꯔꯣꯏ ꯑꯗꯩꯗꯤ ꯐꯛꯄꯥꯏ ꯑꯅꯤꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯑꯇꯩꯗꯤ ꯀꯩꯁꯨꯝ ꯂꯩꯇ꯭ꯔꯦ ꯄꯨꯗꯤꯅꯥꯁꯨ ꯌꯥꯝꯅ ꯍꯧꯔꯝꯃꯦꯕ ꯄꯨꯗꯤꯅꯥ ꯀꯩꯅꯣ ꯍꯤꯡꯕꯗ ꯑꯩꯈꯣꯏꯁꯨ ꯌꯥꯎꯍꯧꯔꯤꯁꯤꯗꯤ ꯄꯨꯗꯤꯅꯥꯁꯨ ꯂꯣꯏ ꯁꯤꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯋꯥꯊꯕꯤ ꯄꯥꯝꯕꯤꯁꯦ 10ꯃꯨꯛ ꯑꯣꯏꯒꯅꯤꯀꯣ ꯑꯋꯥꯊꯕꯤ ꯄꯥꯝꯕꯤꯁꯦ ꯑꯩꯒꯤ ꯍꯧꯖꯔꯤꯁꯦ ꯑꯋꯥꯊꯕꯤꯁꯦ ꯑꯃꯨꯟꯕꯁꯦ ꯃꯌꯥꯝꯅ ꯆꯥꯕꯁꯨ ꯆꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯆꯥꯕ ꯉꯝꯃꯛꯇꯗꯅ ꯃꯤꯉꯣꯟꯗ ꯄꯤꯖꯊꯣꯛꯄꯁꯨ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯌꯣꯟꯊꯣꯛꯄꯁꯨ ꯃꯌꯥꯝ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯋꯥꯊꯕꯤꯁꯦ ꯍꯧꯔꯝꯃꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝꯒꯤ ꯑꯉꯥꯡꯁꯤꯡꯉꯩꯗꯤ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕꯁꯦ ꯆꯥꯕꯤꯕ ꯌꯥꯗ꯭ꯔꯦꯕ ꯎꯕꯗ ꯇꯟꯕ ꯁꯨꯝ ꯅꯣꯡꯃꯒꯤ ꯃꯉꯥ ꯇꯔꯥ ꯁꯨꯝ ꯃꯨꯟꯁꯤꯜꯂꯛꯑꯕꯅꯤꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯣꯟꯊꯣꯛꯑꯦꯕ ꯃꯤꯉꯣꯟꯗ ꯁꯨꯝ ꯌꯣꯟꯊꯣꯛꯏ ꯑꯗꯣ ꯑꯋꯥꯊꯕꯤ ꯄꯥꯝꯕꯤꯁꯨ ꯂꯣꯏ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯂꯐꯨ ꯄꯥꯝꯕꯤꯁꯤꯡꯁꯤꯁꯨꯅꯦ ꯌꯥꯝꯅ ꯂꯐꯨ ꯄꯥꯝꯕꯤꯁꯨ ꯑꯩꯈꯣꯏ ꯕꯒꯥꯟ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯐꯨ ꯄꯥꯝꯕꯤꯁꯦ ꯁꯦꯝꯃꯦꯕꯀꯣ ꯑꯗꯨꯒꯤ ꯂꯐꯨ ꯄꯥꯝꯕꯤꯗꯨꯁꯨ ꯑꯅꯤꯔꯛ ꯁꯨꯕ ꯏꯁꯤꯡ ꯏꯆꯥꯎꯗ ꯂꯐꯨ ꯄꯥꯝꯕꯤꯗꯣ ꯂꯣꯏ ꯀꯪꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯁꯤꯗ ꯍꯥꯏꯗꯤ ꯀꯔꯤꯝ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯏꯍꯥꯡ ꯍꯥꯡꯉꯦ ꯑꯗꯨꯅ ꯃꯌꯥꯝ ꯏꯁꯤꯡ ꯏꯆꯥꯎꯁꯤꯅ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯑꯃꯥꯡ ꯑꯇꯥ ꯌꯥꯝꯅ ꯑꯣꯏꯍꯟꯕꯤꯔꯝꯃꯦ ꯁꯤꯗ ꯂꯩꯕꯁꯦ ꯏꯁꯤꯡ ꯌꯥꯝ ꯇꯣꯏꯅ ꯊꯨꯝꯕꯅꯤꯅ ꯊꯥꯗ ꯂꯩꯔꯨꯔꯁꯦ ꯑꯩ ꯈꯟꯖꯤꯜꯂꯛꯑꯕꯅꯤ ꯂꯩꯕꯥꯛꯗ ꯀꯥꯈ꯭ꯔꯁꯤꯔ ꯐꯕ ꯆꯥꯛ ꯂꯩꯇ꯭ꯔꯁꯨ ꯂꯧ ꯃꯅꯨꯡꯗ ꯐꯝꯃ ꯃꯌꯥꯝ ꯆꯦꯅꯦꯜꯁꯦ
ꯁꯧꯒꯠꯄꯤꯌꯨ subscribe ꯇꯧꯕꯤꯌꯨ like ꯇꯧꯕꯤꯌꯨ share ꯇꯧꯕꯤꯌꯨ ꯑꯗꯣ 마부ꯊꯧꯅꯥ ꯄꯤꯕꯤꯌꯨ ꯀꯩꯅꯣ ꯁꯣꯝꯅ ꯑꯗꯣꯝꯒꯤ ꯄꯤꯛꯂꯕ ꯈꯨꯗꯣꯝꯕꯤꯗꯨꯅ ꯇꯛ ꯂꯥꯎꯅ subscribe ꯇꯧꯕꯤꯕꯗ ꯂꯨꯄꯥ ꯑꯃ ꯆꯪꯕꯁꯨ ꯅꯠꯇꯦ ꯃꯇꯝ ꯀꯥꯏꯅ ꯆꯪꯕꯁꯨ ꯅꯠꯇꯦ ꯑꯉꯥꯡꯕꯅ ꯊꯥꯔꯤꯕ subscribe ꯑꯩꯅ ꯊꯥꯔꯤꯗꯨꯗ ꯅꯨꯡꯁꯤꯕꯤꯗꯨꯅ ꯇꯛ ꯂꯥꯎꯅ ꯅꯝꯃꯒ ꯅꯣꯛꯐꯦꯠ ꯇꯧꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯅ ꯀꯩꯅꯣ ꯃꯌꯥꯝ ꯊꯥꯒꯠꯆꯔꯛꯀꯦ ꯅꯨꯡꯉꯥꯏꯕ ꯃꯔꯛꯇ ꯐꯅꯤ ꯑꯩꯗꯤ ꯈꯔ ꯁꯨꯝ ꯐꯥꯒꯤ ꯈꯔ ꯇꯧꯒꯜꯂꯦ ꯑꯩꯗꯤ ꯂꯥꯏꯐꯁꯦ ꯁꯨꯝ ꯌꯥꯝ ꯃꯇꯝꯗ ꯇꯦꯟꯁꯟ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯩꯕꯁꯤꯅ ꯀꯣꯛꯇ ꯌꯥꯝꯅ ꯇꯦꯟꯁꯟ ꯑꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯛꯇ ꯕꯤꯄꯤꯁꯨ ꯍꯧꯖꯤꯛ ꯍꯥꯏꯅꯤ ꯑꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯑꯒꯗꯤ ꯈꯔ ꯁꯨꯝ ꯀꯩꯅꯣ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯔ ꯌꯥꯡꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯃꯔꯛꯇ ꯃꯥꯗꯤ ꯌꯥꯝ ꯆꯤꯟꯇꯥ ꯌꯥꯝ ꯇꯧꯒꯜꯂꯦ ꯈꯤꯇꯪ ꯁꯦꯟꯒꯤ ꯈꯪꯗꯦ ꯌꯨꯝꯒꯤ ꯈꯪꯗꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯃ ꯈꯪꯗꯦ ꯈꯔ ꯃꯥ ꯆꯤꯟꯇꯥ ꯇꯧꯒꯜꯂꯦ ꯑꯗꯨꯅ ꯃꯔꯛꯇ ꯑꯩ ꯃꯉꯣꯟꯗ ꯐꯥꯒꯤ ꯈꯔ ꯇꯧꯁꯜꯂꯦꯅ ꯑꯗꯣ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯅꯣꯛꯂꯛꯀꯅꯨ ꯈꯪꯐ ꯐꯖꯊꯣꯛꯑꯦ ꯏꯕꯦꯝꯃ ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯦꯅꯦ ꯑꯩꯁꯦ ꯃꯨꯔꯤ ꯑꯃꯨꯛ ꯀꯥ ꯍꯦꯟꯅ ꯍꯟꯗꯛꯁꯦ ꯕꯥꯏ ꯇꯧꯔꯁꯤꯗ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯆꯥꯅꯕꯁꯨ ꯂꯩꯔꯛꯇ꯭ꯔꯕꯅꯤꯅ ꯃꯇꯥꯡ ꯑꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗꯗꯤ ꯃꯈꯜ ꯃꯊꯦꯜꯒꯤ ꯑꯥꯏꯇꯦꯝ ꯈꯔ ꯁꯨꯝ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ ꯕꯥꯏ